ngarangi thodok tu yamna nungai taba thodok ama hai tai ko kogi mayam nate dum khangi ngasagi asiba haksang si phangani phangba yabagi mami ama leire haibase asiboina adum phangani shodum khange karim kamai khangino haraganda ngasagi naga singna phajinduna thamliba kuki gi tara mari se tara mari si United Naga Council gumba then Naga People Organization gumba Nagagi Civil Society Organization mayam sina masi port se thadok nanabagi honaba amasung moi hingi haibase phajana government khangan ba ma leiba ko tara mari si hingi ha port ma aduna hingi hargadi kedong sum thamdoino natra aduna shinau haibasi pressure je kai dagi lai Nagaland ki chief minister dagi lai ko are Meghalaya ki chief minister dagi lai then Union Home Minister Amit Shah dagi lai Manipur government ki honorable chief minister Y Khemchan dagi kayarak hanna lai sinabiun ko sinabiuna haibani aduga mayam na dia dum haiba kaino harakanda nuina dia sumna kada sinau hai adu kuki na phagi dudi kamai to ba kuki na phagi ba taruk tu di sire haibasi mapan thokpa yada bagi tawai wane bako moi sire di ngarang khaktene akoina khangi je ngarang bokta akoina madu haiba yade logi mieng da di ngasi identify torkanda ne akoina ma moi du sina phange na haiba yade sidi adu sini lai sinje aduna moi du hinghalaga thamba natrabanina sirabanina moidu asiba hakchang oina hana sinaruragadi moi sunakanda lehoriba moi 13 do gi marai bu tambangam daba noina khoi mi hala banina 13 sidi adum halani ha podam so hana de hongna dum sibon adum ngana leibanina gamena kamai tong na kanjigi ha pot amala game kidi mayama de khalamani ko kuki hatpa naga hatpa kuki kanban naga kanbo nate mi oina kandoine natagadi India sida yam sawa wathok ama adum lakani phagre taruk hatkre adu taram adugi kuda adugi kanone na saurum ne na tara mari misu pharaga mahangre wari boko weramba yabai wani ko khwaija sigi porse India government ta ko yam sagada banina kanona Ministry of Home Affairs na yamna kok thadaraga masi thabakse tawe na khoina lawi aduna si UNC da ai charakna dum moi khangwane na khali ngai kangbu khogi nagagi kanodudi siramani ese adum khangwane na khali aduna bu haisidi ngasagi asiba haksang oina sinabigera natragana aing boina sinabigera ha porsima adum demand to ron yor natra smai tori adagidi moi taraga maridu sinare tara marisi hek sinara matung ko pung kaya no trai thoi bu phao padi ha pung trai thoi pung pari ne trai par kunbo adai haris ko man da asi bakchang phange si wa long ne long re ko ado asi bakchang ji phange ngarangi kainoda akhoigi Jenims ki mokta irang so mathoi mayam khambirang gani irang si ngasagi adagi laiba akhoigi nagagi silnau haktaki nate maitei su yauri ni ko yauraga maduda pen da bagi song bagi nungai ta bagi madugi as ye loire maduda ngangnari wa mayam do ngasagi nagagi lusing basing da su saure then ade political party da su saure government da su saure India government da su saure banina chaire bane kan ngang baji adam hawna bi oina leiko smai tawi aduni ngarangi irang mathoi do smai torga athieng bada pung amaga tarak ba daida asi bakchang singdu mokta yaure han ngalingai dadi moina thambangam de bayang yauduna kidana ado moi tara kanoga khogi asi baksang kano si taruk si ngasi rims kanogi Jenims ki mokta identify tawbagi thoram ama hagadra thabak ama sathab matamda khojik phawbada moi maridi identify tawbangame ani madi identify tawdri ko yengisi moina aigi mini aigi isani aigi isuni aigi mungini ha porsi khangagadi chamna adum yare ma de kan to yare identify to robani na ko ani madu identify to bangam dragadi karma body no magi origin karma body no ma oi khangda bani na khangdagadi tangai phadagadi madu DNA test tor kane ko ado ai khangam mane na khali hoju phawbadi moigi bapi marol an yorom bo kholam kai no magi mafam dage dum khangba ya pot khar leine ko ado asiba haksang singdu tagat tek padi oidre netra fajana pumdare aduna takpadi moisi matam kharagi mamangda hatkibani ngarang han hatpadi nati jimdi yam mayek yamna sing silakanda ngasagi khoi topics da yauri
condemnation. Government si adum condemn toro to odra. Natra haise. Koina condemnation nai si akhoi khudaki oiba official gi oina response to bani. Haibadi khudaki oina haide yadaba port khara leyebako. Aduna government moi siba siriba kholiba mataw halaiba mayamdo khoi nungaiti. Natra. Adu gaden madu ki tohom tokba khoi togani logi phim tokba sarak pigani haibase adum haigani prime minister so haigani president so haigani governor so dum haim toi sim minister so dum haigani sidi haidi ya da port amani na ai sim lawi adu akhoi miyam nadi bado haining de sumiko karigino topic ta yawrini ko karigino har kanda sum condemn togda condemnation tawga dum leibo natra pen da phongdokpa yang da phongdokpa nungai ta phongdokpo ina government se dum tawraga mathang lai natra lai jika digi lai no yeng se bako march taramathoi sida litan ps ki manung sanba akhoi kaino gi sina ke thilom dani tangkhul gi kumathoi farga puruba natra then adu fara puruga nungal dai thadorokpa then adu gi numitu da kanana masak khangda mi ani uhum harkiba legi ko sim lere smai tokna adagi di april tareta tronglao bi thoe angang ani hatok pire natra angang ani du kai kamai tokna security force mayam lele kai halali no na protest torobada ahum ju hatok pire hat pa ekhui se ko haliba mayam segi condemn tobaga escretia pibaga inquiry toroba adagi di NIA da sinaba natra sinaba aduga den mayamgi asawdo phadana nabagi damakta gamen ama leibani na kaino magi hingoriba punsi masa maso mayam jingdugi sembagi thodang do khoi dum logjage aduna tangai phadana moida thabak ama pina na khoi togjage haiba pose sikba ngak tangai basida kaino gamen sibu hadan sida sum highlight ji kaino sida sum highlight kaino sum hainer koi wane bako ado aidi sigisi gamen amagi masidagi su hena ka henbasu yado mande leibum su leisu leitebako ada araiba amkhakni ko haidoise aduna KC NI da dum sinaba ada mayamna soroktana harini ko haibsina manipur government ki semisa su NI na oirabra haiko yes haini NI da lesion thokra police le dasu yare nadra swaida haini ado mayamna haisi kaino hairagadi akogi misam miyam gi punsi lanthum ngak paibasi government amagi mathauni government amagi tawnaba yadaba fundamental duties ngi man chali nadraba chalibasi nomagi ani siba taruk siba ahum hatpa natra adagi lambi de ambush toraga ani halega ahum halega singakta sum taraga di government amada leiriba miyamgi thajaba ado government amana tawum thokum mathaudu tawribra haibase karigi wahang oina hangoidu hangiko hangnaremni ado hangiko ado sigisi akoina khanggadabadi hujiki government sida akoina sikta tainabadi yagiroebako yarodi Manipur si lan nang balibak ama oire ni sahi ohungi mamangdagi hanagi chief minister dagi mamangdagi oirpani aro da khoidi yam ngana haikhe sagi kano sina akhoi oji oiriba kano sina government ama lak matamda wai khamchani government ama lakera amagi lakera lakodre chief minister do madu sathi ba polum mayam man nangani ya dum akhoi dum hairaga laiko adagi polum mayam doni ado tahum thokum mathawni order daga na ai order thoisingse na wai dugi thobok dugi matungina thorpane na adu dang hayadi mai mathodi kaino irang thon dana phona gadabani irang thon bai se kaino misam myam gi punsi kanba lanthum ngak pa pam da thodok thorpo singchi thenge hai taragadi law and order se chap chana lakshin gadabani ko law and order si laksan libra khoi khangdre ba yes mala ni prajam myam la wahang myam lai se thado ga thambra hai pot ama lai adu natro uji lai singje zagi law lei kai da lei tampak ta lei natra security force lei kai da lei beli da lei ada sing dadi kadore lalo bo leitabra nungui paiba mi leitabra ada ngatra kam dere sikarino nadra khulai paiba mi satra bra bari de satli bari de lei natro adunu khut thong re sidi aduna asigi mayam sing se sai lo na ya da mong da tawri ba mayam lo na ya ba oi re da na ko lo na ya ba di su tong ri ba kangbu phajana moi na niom chumna param chumna sugi ka ground rules du ngakchare ma ngakchare ngakta moi thokpa adagi then in a sense I am su ceasefire tawleni tawdaba mayam ama khulai paraga seida khunga iniga adu tawiniga village volunteer ni gaina leiriba mayam ama leijinge hadaki last segwa lei mayam jingse masigi si karamba makhalgi pambai sinarga
ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯄꯣꯔꯝ ꯑꯃꯁꯦ ꯃꯁꯤ ꯍꯌꯦꯡ ꯇꯧꯒꯦ ꯍꯪꯆꯤꯠ ꯇꯧꯒꯦ ꯊꯥ ꯑꯃ ꯂꯩꯔꯒ ꯇꯧꯒꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅꯦꯕ ꯑꯗꯨ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯇꯧꯗꯕꯗꯒꯤꯅꯦꯕ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯅ ꯇꯧꯕꯗꯤ ꯌꯥꯗꯦ ꯑꯣꯖꯥ ꯑꯁꯥꯡꯅ ꯇꯧꯕ ꯌꯥꯔꯝꯃꯣꯏꯗ ꯒꯃꯦꯟ ꯑꯃ ꯃꯊꯧꯅꯤ ꯅꯠꯇ꯭ꯔꯥ ꯒꯃꯦꯟ ꯃꯊꯧꯅꯤ ꯇꯧꯒꯠꯂꯛꯇ꯭ꯔꯕꯅꯤꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯗꯁꯨ ꯆꯩꯔꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯗꯁꯨ ꯆꯩꯔꯦ ꯅꯠꯇ꯭ꯔꯥ ꯆꯩꯕꯗꯒꯤ ꯍꯦꯟꯗꯣꯛꯗꯅ ꯄꯥꯔꯇꯤꯐꯧ ꯅꯞꯁꯜꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯅ ꯆꯩꯔꯤꯕ ꯑꯗꯨꯒ ꯑꯗꯨ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒꯤ ꯑꯁꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯃꯦꯟꯈꯠꯂꯨ ꯑꯗꯨꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯥꯡꯒꯜ ꯀꯜꯂꯨ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯜꯂꯒ ꯄꯥꯡꯒꯜ ꯌꯥꯄꯣꯟꯇꯦꯀꯣ ꯑꯁꯣꯟꯕ ꯃꯌꯥꯝ ꯑꯍꯧꯕ ꯃꯌꯥꯝꯗꯣ ꯃꯦꯟꯁꯜꯂꯣ ꯑꯗꯨꯒ ꯗꯦꯟ ꯌꯥꯝꯅ ꯊꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯁꯦ ꯒꯃꯦꯟ ꯑꯃꯒꯤ ꯃꯊꯧꯅꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ